mayam pumnamakpu khurumjari ngasigi maruoiba update khara thamjage. Kuki khulai paibasingna landarakliba Santi Khongban Thamnapokpida State Forcing Changba Yaroi haina Central Security Force na lambi mayaida gari khamjinduna thamkhre. Manipur gi anauba Chief Secretary ama lakpa yana leire. Manipur gi Chief Secretary Binet Joshibu Ministry of Education gi makhada Department of Higher Education gi Secretary gi thawpuna bakhalakre. Manipur gi oina anauba Chief Secretary ama lakpa yana leire. Adum oinamak Manipur gi anauba Chief Secretary kanana oigadabage haiba hauzik phawbagi oina sabchana khangba ngamdri. Thamnapokpi Santi Khongban gi ima event ise isan sing Manipur Police na sapagadaba mafamda Puthokhre. Hauzik sana sabida Kukisingna bomb amadi nongmaina attack tawrakpadagi kana khut thokngari hairi. Athauba singi damak isor khurumbiu. Hauzik Yangangpokpida armina police ki gari changba yaroi haina thingduna thamli. Hauzik Casperda hondorakpagi saktamni ahan singse sanboy sandaboy yam pendre. Yangangpokpida ima event sing saksinbiro armina tawningbata tawraga leire hairi. Ngasi ayuk khurai angom leikaida thong tekpadagi turenda tasinduna ahal ama laikidrei mamingna Ukhrambam Bagabati sahi humpu angom leikai nupi ani phubada senaba miyoi ani fare. Manipur kansi hairabadi Sam Biren amadi mahaki left hand amadi right hand oiriba sing loisinba mathau tai haiduna Facebook page da viral oirakpagi matangda BJP Manipur Pradesh ki party ki General Secretary P Premananda Maitaina party ki maikaidagi strongly condemn tarokli